अहानबद मरुब पाखर इंडिया पाकिस्तान की डीजी उनदन वरी सनख्रे नमित मरी सुन लेबानी मरक्ता मिसाइल ड्रोन यावना कापनरमलब मे 10 सिसफेयर सनब यानखिबदुगी मतंग इंडिया पाकिस्तान की DGMO अनि वरी सनख्रे हरि DGMO मिलिटरी ऑपरेशन अनि की वरी अदुदा सिसफेयर की अंडरस्टैंडिंग अदुगा मरी लेना तोआन तोआन हिरम सिंग खनकी हॉटलाइन दंगसी नुमिजुंग पुंग 12 सथगनी तौरम DGMO अनि की मिपम अदु मतम खर थिंथदुना नुमिदा वरम पुंग 5 दगी होखि DGMO पाकिस्तान मा की इंडिया काउंटर पार्ट फोन तौरलब मतुंग मे 10 लेबानी की मरक नुमई कापनब लेपनब यानखि हरि अमरोमदना मे 10 कौरिब जनरल स्ट्राइक असिदा मपुंग फाना सगतकनी AITUC सेंट्रल ट्रेड यूनियन सिंगना लेबर लॉ सिंगना लेबर कोड मरीद पुनसिनब होनरिबमसुम मणिपुर की वातुक लोइसिंदना थमलिबसिगी मयोग था सिगी तांकुंद कौरिब जनरल स्ट्राइक असिदा ऑल इंडिया ट्रेड यूनियन कांग्रेस मणिपुर स्टेट कमिटी न मपुंग फाना सरुक यागनी मसिगिदमक सेम साबगी थबक सथरि हाइना ऑल इंडिया ट्रेड यूनियन कांग्रेस मणिपुर की जनरल सेक्रेटरी एल सुतिन कुमार फोंदोखरे हाइदि अमरोमदना कोतुना UPF अमसुम KNO ग वातनख्रि सयन हेन मणिपुर थोकलिबि इरांग सिना कुकी सिना तालिबा पॉलिटिकल गोयबा रिजोल्यूशन अमा अथुबु मतमदा पुरकनबिगी मतंगदा कमिटी ऑफ ट्राइबल यूनिटी कोतुना कौदुना अवाबा अवांग थाकी रुसिंग बुसिंग वाताना बमसुम वारी वताई साबगी थरम अमा सु एग्रीमेंट चथनरिबा कुकी लहलुप यूनाइटेड पीपल्स फ्रंट्स UPF कुकी नेशनल ऑर्गेनाइजेशन KNO अमसुम सिविल सोसाइटी ऑर्गेनाइजेशन सिंगी म्यूट सिंगा पुना फमिनदुना वाताना क्रेहरि थौरम अदु deliberate on the status of political negotiation and way forward for separate administration, key social concerns and cohesion inclusive strategies for Kuki Zauhai Tim Gimakadani Hari. Kangpupi district headquarter da Laiba LNC Hotel Pangtoki Bami Pamadu Kuki Zau community ki marakta dialogue sa thanaba masum apun mapangal sagana bagi panam na pangthokni mifam madura maru oina khana khibe agenda singi manung da political gi oina warusin na center ga purakna bo honari basigi panduna lariba phibam sing ko ki jog singi separate administration gi course ama semdok sadok yauri hari amarom dana Sarisgat ki accident taragom doi sire taragamari sukli Sarisgat ki Raipur ट्रेलर अमगा ट्रक अमगा थोमजनबदा मियोई तरागुम दे सिखिबगा लोइना अतोपा तरागा मरी ने सोकले हेना पुलिस न फोंदोखरि पुलिस ऑफिसर अमना फोंदोखपगी मतुक इन थाउदोदु नहनुमिदांग रायपुर डिस्ट्रिक्ट की रायपुर बलोदबजर रोड लेबा सरागाव मनाक थुखिबने हाइदि अमरोमदना इंडियन आर्मी ADGPI दगी थादोरकपा वरोल अमदना ऑपरेशन केलर ngasi मे तांग तरागुम दे इंग्लिश ngनिगा कुनगा मंगा दा स्पेसिफिक इंटेलिजेंस बेस्ड terrorist की general area wherever circle keller shopian da Indian army na search amasum destroy operation chathare hairi hairibo operation asida terrorist na nomai kap thoroki hairi hairibo thaudo asida khuthokna bada hardcore terrorist ahum shire haba wafam yauna Indian army ADGPI digi thadorakpa orulama da supali Manipur top channel gi maikei digi maru ebi I pausing miyam na thamjari hanbana sene police laitabana Manipuri film gi maraibak tamangamdri Rakesh Naurem Ipak Film Production Manipur gi banner makhada Zaidip Memorials Foundation Imphal na present over Manipuri feature film Yau Theng ba Khuimuna National amadi International Film Festival kya da lemjaningai oiraba award kya phangkraba film sigi tuan award singa sinungthil kawagi Bisal Mart leiba Comex cinema da harautiam okibuguruna film asi akhandan miyam le screen tawkhri Thauramadu Manipuri film ki legendary actor Kangabam Tomba Yengkhom Roma amadi film sigi story writer amadi producer Dr. RK Nayan Sanana puna president member oina saruyaki Thauramadu film sigi sip consultants screenplay writer oiriba Khoirakpam Biswamitra amasum film sigi director Rakesh Naurem saruyaki Thauramasiga mari laina film sigi director Rakesh Naurem na phongdokhibda sine policy laitabana mara moiraga Manipuri film gi maraibak tamangamdri Manipuri film bu hena sakotnana ba sine policy satna han matangai fodeki mana makatan hai Manipuri film na singnaba kya lairaba su hauju phawa sanction mangamli ba si producer singi mapal dagini produce laitabada Manipuri films mami samki gini Manipuri film yokhana ba producer sing asabu thaudang lauri film na lol nat nabi amadi culture yokhatuna ikhoigi identity ngak par asabu thaudang lauri bani film sakhona bo hona ba mipung khudi mono sakot mina saiki
Ningsing Bayabadi film Sahi Sigi Janawari Mapanda, Manipur State Film Development Society in Palgi Auditorium da official release document. Film Sina, Tuan National Number International Taki Film Festival Kiara Saru Yabangam Kibagaluna, Award Kayamarum Pangam Kibani, Film Education and Welfare Foundation, Aurangabad, Maharashtra Nasin Kibamanga Suba, Reels International Film Festival, Best Social Film, Best Producer Madi, Best Male Director Awards Panki, Loina, Bangladesh the Pangtu Kiba Taruk Suba, Crown International Film Festival 2025 ta, Best Feature Film, Best Story, Best Director of the Year 2025 Madi, Best Actor Male, Abi Kundrak Pamna Panglaki, Mumbai the Pangtu Kiba, Bharat Independence Cinema Film Festival 2025 ta, Best Feature Film, Best Director, Best Actress Ithoi Oinam, Best Supporting Actor Female Ratana Khetrimayum Amadi, Best Playback Singer Male Naubay Huidro Mataraki, Indian Filmmakers Association Hyderabad Sinkiba International Film Festival of Telangana 2025 so Best Story, Best Director, Best Screenplay Koyakun Biswamitra Madi, Best Editor Mohendro Panglaki, Thasiki Sachatareta Harihara Kalabawon Auditorium Hyderabad Pangtukiba Zos International Film Festival 2025 ta Yau Thingba Kuimu Best Feature Film gi Lemzaningai Oiraba Award Panglaki Ningsing Bayabadi Yau Thingba Kuimu Haiba Film released Okraba Matung Tuan National and International Film Festival 20 gi mathakta entry tawduna festival kya saru yaduna lakibani festival khar award winning oiba ngamkiti festival khar di selection tawrakta busu yauki hauji official selection di tawraga award winners singi ming laukthokta busu yauri hen su pawks na makhatari targeting NEET 2026 Bio 360 NEET Success Center gi Biology Foundation regular course lakli batang kun ga taruk tha manga English ngi ga kun ga manga digi hauzaragani facilities khara palabada regular test series amasu mock test series printed NCERT based study materials atopa uja singa manada ba mawngda base amada satra nifu ga manga khak lawjagani student gi level khangna takpi tambi riba center ni hena nungai riba man affordable fee oijaba ga loinana full course fee da lupa lising tara ga taruk khaktani Installment 60 da PBG Kudung Sabas Pizari, Kupa Marul Gidama Kuji contact number 8575587677 Natragana, Ahoyi address, Hodam Lairak opposite Kaisampat Oil Pump the Lapiduna Akupa Marul Kangi Viagani, Makasa Trapoina Topati and Paukrana, Moregi Mahiro sing my park love the appear Mufunguraki. Board of Secondary Education Manipur Bosian Loba High SLC Examination 2025 ki ngarang follow tok pada Moregi Mahiro sing sauna mai palak pada Mitei Council More MCM Manipur na harawa madi thakarba phungduraki MCM gi siol mada Manipur thokli irang sina Moregi Mitei sing lanjena dunu ngasi phawbo relief camp sing sangjapam lawduna leiribani sai ani helaglaba matam sida awaba kya mayukna dunu lakli adubo awa ana kya mayukna ribasigi marakta Mahiro sing Sauna mai polak pahibasi ekoi gidamak thauna lingje leiri ekoi khotna gisi tungi oiba punsida mai pak oire sanu haina su mapu gi mafamda nijari hari amarom danamo Mandale da ibudo pakhang ba seng hong ba thoram pangthokri Mandale region gi Amarpura township tutle tatale khulda liba ipu thau pakhang ba laisang ngasi ibudo pakhang ba seng hong ba gi thoram pangthokri seng hong ba gi thoram matu da mitai Kathi Indigenous Development Association ki General Secretary Wehengbam Henthoibe Allies ni mong na lusinduna Federation of Indigenous Peoples Democratic Movement Langol Gembeles ki thomi sing saru yakhi haina siro lamada phongdorakli lamdam tamna lairabas kanglei pa si ki tuan maruiba laifamlen sing sangba yadriba si Manipurengan athuba matamda santi hanjinhan biduna hanagum laifamlen sing si sangba yahan yu haina su lainga ki pukning sing silakli Amaromdana Kanglei Paki Mairagi editorial Miam Tamzari Amato in a punsin si Haraga Kariginum Punsin Mangamtribano Manipur Tugaina Honaragliba Kanano have to Manipur Gimiam the makes in a Kanglaba Powada upon my Yaknaba Oidibasing a Simiam upon the Pangal Tona Sagatuna Amato in a Tingaduna Mighty Papina Bokonabangam the Duna Lady Basi Yamna Ikaini Manipur Masing Tingam than a Lady Civil Society organizing Kiagi Lusing Bamadi Lusing Bissing as upon Manapangal Nabasi Miam Timba Punction Kia the Wangang Yamna to in a Fongo Kletubo Manipur Lady Masing Tingam the Civil Society organizing Singamadi
ima saklabi nupi singi oiba lup sing phawba amat oina punchinduna apunbagi pangal thawna sagatpa ngasi phawba ngamdri laibak ki oiba maru oiba issue kya tholakpa matamda madubu thengnana bo honabada Manipur da lairiba tuan lup sing amaga wakhal manadabadigi mana thokpa thabak tawduna laibigi hainabi ama adumak lairi Masimang na aikoigi aphongba yeknaba oiribasingna karisu leitana khanduna Manipur thugaina bo honarakpadigi sahi ani sukna Manipur miyam awabigi ipak tawduna laibigi asauba maram am oiribani habisi khangpam thui khwaidigi hena nungai Manipur gi hausi oiriba miyam gi mihur oiriba MLA sing phawba amato oina punsinduna marebak Manipur kannana ba thawdang lawmina ba ngamdana lairibasni MLA singi marakta su amaga tinnaba yadabadigi tokhai tanaduna lairi masimangna anoba lenga ama semnaba MLA masing suna lairabasu punsinaba ngamdabadigi anoba lenga sema ngamdabadigi maram haibudu ori phibam asida Manipur lairiba tungan ba civil society singi thaupuba kayana MLA sing amato oina punsilu karigi damakta punsinba ngamdribano haibu wafam phongdorakli tasengna haiba tarabadi ahanbo oina punsingadaba Manipur lairiba civil society ima saklabi nupi singi oiba lupsing mahairoi singi oiba tuan lairiba lupsing amadi marebak Manipur kangani haidura songthorakliba lupsing asi amat oina hana punsinba tabani maduna tun aikoi masel hana punsinba ngamdana sabina mama noknai haibago miyamgi mihur oiriba MLA sing punsinba ngamdi haiduna hairapa matamda phagi taduna topigi phibamda lairiba sini ahanbada aikoi masel amato oina punsinba ngamgadabani karigi damakta punsinba ngamdribano kanana punsinba ngamdanaba silibano lusingba haibadu yamna pambadagi tuan ba lup kya lingkhatpagi maram oiribra haibasisu thidokpa tabani maram hiramsigi matangda matau tamningai oiribadi awang nupokki state singi manungda Mizoram state gi tamjaningai yamna lei madudi Mizoram lu young Mizo association YMA haiba asi khaktamak lei atai tuan ba lup sing amata lekti maduna Mizoram state ki oina thaba ama pangthokpa matamda apunbagi thawna pangaladu lengdana sagatuna leiba maramna maipak asoba maram amoiri maduna Manipur su masing thingamdana leiriba tuan ba lup sing su amato oina punsinduna mapangal kan ba lup ama thamlaga lup adugi makhada miyam puna thabak tawminarabadi hiram khudimakta maipak pa haibadu oigani habisi khangmina batai loinana aikoi masel amato oina punsinba tarabadi lamdam sigi apunba saktam thugaina bo honaraklibi asi yamna laina maithiba piba ngangani barat lenga osu Manipur miyam mapung phaba ikai kumnabu utuna divide and rule policy sanabigi thabak sathabal ngamloi maduna hausik miyam gi mihur oiriba MLA sing amatu oina punsinba ngamdriba sisu Manipur miyam amatu oina punsinduna karigi damakta MLA sing punsinba ngamdribano haiduna asumba khongjanga masangsinduna MLA sing amatu oina punsinduna mapangal kanba anoba lenga ama sema ngaman patai loinana iraibak Manipur kannana ba thabak sing paikhanabagi damakta tokai lairiba khoi lup sing amatu oina hana punsinbana asuma khongthang oigani habisi khangpham thui tentang asumna miyamna thamjaramge duga hausukuina di miyam paw sum tanga saru sinjarage miyam puna anoba